ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯖꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯇꯝꯐꯥ ꯔꯤꯇꯥ ꯁꯪꯒꯤꯇꯥ ꯄ꯭ꯔꯦꯃꯤ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯄꯨꯟꯅ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯄꯣꯁꯇꯤꯡ ꯇꯥꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯆꯤꯡꯒꯤ ꯁ꯭ꯀꯨꯜ ꯃꯐꯝ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯝꯐꯥꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕꯤ ꯔꯤꯇꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ "ꯅꯈꯣꯏ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ? ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯑꯦ꯫ ꯑꯥꯗ ꯆꯠꯄꯗ ꯄꯨꯅꯕ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯩꯗꯤ ꯊꯣꯔꯛꯑꯅꯤ, ꯂꯝꯁꯨ ꯂꯥꯞꯄꯤ, ꯈꯔ ꯉꯟꯅ ꯆꯠꯈꯤꯅꯕ ꯇꯧꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯔꯤꯇꯥꯅ ꯑꯃꯨꯛ "ꯑꯩꯁꯨ ꯂꯣꯏꯔꯦ. ꯑꯗꯣ ꯃꯕꯥꯅꯤꯗꯁꯨ ꯑꯩ ꯀꯣꯜ ꯑꯃꯨꯛꯇ ꯇꯧꯒꯦ, ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯦꯡꯅꯅꯕ. ꯐꯔꯦ, ꯑꯩ ꯊꯝꯃꯒꯦ. ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯎ ꯑꯃꯨꯛ ꯐꯥꯎꯔꯛꯑꯒꯦ" ꯍꯥꯏꯔꯝꯗꯨꯅ ꯐꯣꯟ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯔꯤꯁꯤ ꯄꯨꯟꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯄꯨꯟꯅ ꯆꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯈꯨꯟꯒꯤ ꯒꯦꯠ ꯃꯄꯥꯗ ꯍꯔꯥꯎ ꯇꯔꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯤ꯫ ꯐꯖꯅꯁꯨ ꯃꯈꯣꯏꯕꯨ ꯋꯦꯜꯀꯝ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠ ꯅꯤꯡꯊꯤꯖꯔꯕ ꯎ ꯋꯥꯁꯤꯡꯅ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯃꯔꯤꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯐꯥꯎ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅꯁꯨ ꯃꯈꯣꯏ ꯃꯔꯤ ꯂꯥꯛꯄ ꯎꯕꯗ "ꯃꯦꯗꯥꯝ, ꯃꯦꯗꯥꯝ" ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯒ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯃꯟꯗꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯇꯥꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯀꯤꯖꯒꯗꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯋꯥ ꯋꯥ ꯂꯥꯡꯗꯨꯅ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯗꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯟꯗꯦꯒꯤ ꯆꯔꯆ ꯀꯥꯅꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯩꯊꯦꯜꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥ, ꯔꯤꯇꯥ, ꯁꯪꯒꯤꯇꯥ ꯑꯃꯗꯤ ꯄ꯭ꯔꯦꯃꯤ ꯃꯈꯣꯏ ꯃꯔꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯏꯊꯪ ꯊꯪꯕꯗ ꯂꯩꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯀꯤꯆꯟ ꯑꯗꯣꯝꯗꯒꯤ ꯀꯣꯜ-ꯂꯤꯛꯀꯨꯝꯕ ꯅꯤꯡꯈꯥꯏꯔꯛꯄ, ꯃꯈꯥꯗ ꯇꯥꯈꯤꯕꯒꯤ ꯃꯈꯣꯟ ꯑꯍꯧꯕ ꯑꯃ ꯃꯈꯣꯏ ꯃꯔꯤꯅ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯃ ꯑꯅꯤ ꯂꯩꯍꯧꯔꯤꯕ ꯖꯥꯔꯥ, ꯅꯠꯇ꯭ꯔꯒ ꯎꯆꯤ ꯍꯧꯗꯣꯡꯒꯨꯝꯕ ꯑꯣꯏꯔꯤꯕ ꯖꯥꯔꯥ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯀꯤꯆꯟ ꯑꯗꯣꯝꯗꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯁꯨꯝ ꯍꯧꯅ ꯍꯧꯅ ꯇꯥꯔꯛꯈꯤ, ꯀꯣꯜ-ꯂꯤꯛꯀꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯪꯈꯥꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯇꯝꯐꯥꯅꯁꯨ "ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯉꯥꯡꯁꯤꯡꯗꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯗꯥꯏꯅꯦ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ" ꯍꯥꯏꯗꯅ ꯇꯝꯐꯥ ꯀꯤꯆꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯉꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯆꯟ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯇꯝꯐꯥꯅ ꯃꯤ ꯂꯩꯕꯗꯤ ꯑꯃꯠꯇ ꯎꯔꯛꯈꯤꯗꯦ꯫ ꯉꯁꯥꯏ ꯃꯈꯣꯏꯅ ꯀꯣꯜ-ꯂꯤꯛ ꯂꯪꯈꯥꯏꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯣꯜ-ꯂꯤꯛ ꯄꯨꯈꯝ ꯇꯦꯡꯀꯣꯠꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯣꯏꯅ ꯄꯩꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯇꯝꯐꯥꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ "ꯀꯔꯤꯅꯣ? ꯃꯅꯨꯡꯁꯤꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯥ ꯃꯅꯨꯡꯗꯒꯤ ꯇꯥꯔꯛꯈꯤꯕ ꯃꯈꯣꯟꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ?" ꯍꯥꯏꯗꯅ ꯇꯝꯐꯥꯁꯨ ꯉꯥꯏꯍꯥꯛ ꯀꯤꯆꯟꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯃꯤꯠꯇꯨ ꯀꯨꯌꯦꯡ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯝꯐꯥꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯝꯃꯛꯈꯤ꯫ ꯃꯗꯨꯗ ꯇꯝꯐꯥꯁꯨ ꯃꯁꯥꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯂꯥꯝꯃꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕꯤ ꯔꯤꯇꯥ ꯑꯣꯏꯔꯝꯈꯤ꯫ ꯔꯤꯇꯥꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯩꯗꯧꯔꯒꯦ ꯇꯝꯐꯥ? ꯅꯁꯥꯗꯨꯕꯨ ꯑꯗꯨꯛ ꯊꯤꯅ ꯈꯪꯉꯤꯗꯨꯕꯨ? ꯂꯥꯛꯑꯣ, ꯊꯣꯛꯑꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯇꯝꯐꯥꯅ ꯑꯃꯨꯛ "ꯅꯪꯁꯤꯗꯤ ꯏꯕꯦꯝꯃ, ꯍꯥꯟꯅ ꯀꯧꯔꯒ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯗꯤ ꯃꯤꯍꯨꯟꯒꯁꯤ ꯀꯣꯛꯇꯣꯟꯗ ꯆꯦꯟꯈꯠꯈ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯤꯆꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯇꯝꯐꯥꯁꯨ ꯇꯨꯡ ꯑꯣꯟꯗꯨꯅ ꯀꯤꯆꯟ ꯑꯗꯣꯝꯗ ꯌꯦꯡꯉꯝꯃꯤ꯫ ꯀꯣꯟꯅ ꯀꯥ ꯑꯗꯨꯗꯁꯨ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯇꯝꯐꯥꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯤꯆꯟꯗꯒꯤ ꯀꯣꯜ-ꯂꯤꯛ ꯅꯤꯡꯈꯥꯏꯕꯒꯤ ꯃꯈꯣꯟ ꯈꯔ ꯇꯥꯈꯤꯗꯅ, ꯑꯗꯣ ꯑꯩꯗꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯣꯜ-ꯂꯤꯛꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ?" ꯍꯥꯏꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯎꯆꯤ ꯍꯧꯗꯣꯡꯒꯨꯝꯕ ꯆꯪꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯅꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤꯗꯣ? ꯀꯔꯤꯁꯨ ꯈꯜꯂꯨꯅꯣꯗ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫
ꯑꯉꯥꯡꯁꯤꯡꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯣꯏꯅ ꯍꯟꯅꯔꯛꯑꯅꯤ, ꯃꯈꯣꯏ ꯂꯥꯛꯑꯕꯗꯤ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯇꯝꯐꯥꯗꯤ ꯉꯁꯥꯏ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯁꯥꯗ ꯀꯔꯤꯅꯣ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯟꯅꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯉꯥꯡ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯆꯔꯆ ꯀꯥꯕ ꯂꯣꯏꯅ ꯆꯠꯅꯈꯤ, ꯑꯣꯖꯥ ꯈꯔꯒ ꯂꯣꯏꯅꯅ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯈꯔꯒ ꯍꯩ ꯆꯥꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯃꯅ "ꯃꯤꯁ, ꯑꯩꯒꯤ ꯍꯩꯀ꯭ꯔꯨ ꯈꯔ ꯂꯩꯍꯧꯏ, ꯄꯨꯔꯛꯀꯦ ꯆꯥꯁꯤ" ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯤꯡꯒꯤ ꯍꯩꯀ꯭ꯔꯨ ꯈꯔ ꯄꯨꯔꯛꯑꯒ ꯃꯈꯣꯏ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯁ, ꯍꯩꯀ꯭ꯔꯨ ꯈꯔꯁꯤꯅꯗꯤ ꯄꯦꯟꯗꯦ, ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯜꯍꯧꯕ ꯅꯣꯕꯥꯞꯇꯨ ꯅꯤꯡꯁꯤꯡꯉꯛꯑꯦ, ꯃꯍꯤꯒ ꯆꯣꯝꯃꯒ ꯌꯥꯝꯅ ꯍꯥꯎꯕꯅꯤ, ꯆꯥꯕꯨ ꯆꯥꯅꯤꯡꯉꯛꯑꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ, "ꯃꯤꯁ, ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯁꯤꯒꯤ ꯅꯥꯀꯟꯗ ꯍꯩꯅꯤꯡꯁꯨ ꯄꯥꯜꯂꯤ, ꯅꯣꯕꯥꯞꯁꯨ ꯄꯥꯜꯂꯤ, ꯑꯗꯨ ꯍꯦꯛꯎꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯗꯨꯗ "ꯇꯣ, ꯍꯦꯛꯎꯔꯅꯨ, ꯃꯤꯅ ꯉꯥꯡꯉꯛꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ, "ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ, ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯦ ꯃꯄꯨꯁꯨ ꯂꯩꯇꯦ, ꯁꯝꯕꯟ ꯈꯥꯖꯤꯜꯂꯒ ꯊꯝꯕꯅꯤ, ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯆꯪꯗꯦ, ꯑꯗꯣ ꯃꯤꯁ, ꯑꯩꯈꯣꯏ ꯍꯦꯛꯎꯒꯦ ꯆꯥꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯃꯈꯣꯏꯁꯨ "ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯈꯔ ꯍꯦꯛꯎꯔꯣ, ꯌꯥꯝꯅꯗꯤ ꯍꯦꯛꯂꯛꯀꯅꯨ, ꯑꯗꯣ ꯐꯖꯅ ꯆꯠꯂꯨꯀꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯣꯕꯥꯞ 4-5 ꯍꯦꯛꯇꯨꯅ ꯄꯨꯔꯛꯑꯒ ꯃꯈꯣꯏ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯔꯆ ꯀꯥꯈꯤꯕ ꯑꯉꯥꯡ ꯈꯔꯗꯨꯁꯨ ꯂꯣꯏꯅ ꯍꯟꯅꯔꯛꯈꯤ, ꯃꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯗꯤ ꯑꯌꯨꯛꯇ ꯍꯩ ꯔꯥ ꯈꯔ ꯆꯥꯁꯤꯜꯂꯨꯕꯗꯒꯤ ꯆꯥꯛ ꯂꯥꯝꯕ ꯄꯣꯛꯂꯝꯗꯦ꯫ ꯃꯗꯨꯅ ꯃꯥꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯥꯏꯗꯅ ꯀꯥ ꯑꯗꯨꯗ ꯃꯇꯣꯝꯗ ꯂꯩꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯂꯩꯍꯥꯎꯒꯨꯝꯕ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃ ꯀꯥ ꯑꯗꯨꯗꯒꯤ ꯅꯝꯃꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯝꯐꯥꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯈꯥ ꯊꯪꯕꯗ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯤ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ꯫ ꯂꯥꯏꯁꯪ ꯑꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯈꯤ, ꯃꯔꯝꯗꯤ ꯂꯥꯏꯁꯪ ꯑꯗꯨ ꯁꯦꯡꯗꯣꯛꯇꯕꯗꯒꯤ ꯂꯩꯁꯧ ꯀꯥꯔꯒ ꯌꯦꯡꯕꯗ ꯏꯃꯣꯠ ꯃꯣꯠꯂꯝꯃꯤ꯫ ꯃꯅꯥꯛꯇꯁꯨ ꯁꯨꯝꯆꯤꯠ ꯑꯃ ꯇꯥꯔꯒ ꯂꯩ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯇꯝꯐꯥꯁꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯔꯛꯇꯕꯗꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯈꯤꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯇꯝꯐꯥꯅ ꯎꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯇꯝꯐꯥꯁꯨ ꯑꯃꯨꯛ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯛꯇꯕꯗꯒꯤ ꯇꯝꯐꯥꯁꯨ ꯃꯁꯥꯗ ꯏꯉꯛ ꯉꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯥꯛ ꯆꯥꯕ ꯆꯠꯅꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯟꯅꯔꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯇꯝꯐꯥꯅ ꯃꯃꯥꯟꯅꯕꯤ 3 ꯑꯗꯨꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯉꯨ, ꯅꯈꯣꯏꯅ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯒꯦꯔꯥ, ꯃꯐꯝ ꯑꯁꯤ ꯑꯩꯗꯤ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯔꯛꯇ꯭ꯔꯦ, ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ, ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨ ꯁꯨꯝ ꯄꯣꯛꯂꯛꯏ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯗꯣꯔꯤꯕꯖꯥꯔꯥ, ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯖꯥꯔꯥ ꯍꯪꯉꯝꯃꯤ꯫ ꯐꯅ ꯇꯝꯐꯥꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯇꯝꯐꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ, ꯃꯗꯨꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯐꯤꯂꯝ ꯀꯥꯞꯄꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯕ ꯅꯦꯟꯁꯤ ꯂꯤꯂꯤ ꯀꯧꯕ ꯑꯉꯥꯡ 2 ꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯐꯤꯂꯝ ꯀꯥꯞꯄ ꯍꯧꯔꯛꯄꯗ ꯃꯕꯥꯅꯤ ꯏꯁꯤꯡ ꯊꯛꯅꯤꯡꯉꯛꯑꯦ ꯍꯥꯏꯗꯅ ꯀꯤꯆꯟ ꯂꯣꯝꯗ ꯑꯉꯥꯡ ꯑꯅꯤꯁꯤ ꯍꯧꯅꯔꯒ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯤꯆꯟꯗ ꯇꯝꯐꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯉꯒ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨꯅꯁꯨ "ꯃꯤꯁ, ꯏꯁꯩ ꯌꯥꯝꯅ ꯍꯩꯀꯣ" ꯍꯥꯏꯔꯝꯗꯨꯅ ꯃꯕꯥꯅꯤꯁꯨ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ, ꯀꯤꯆꯟ ꯃꯅꯨꯡ ꯑꯗꯨꯗ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯔꯛꯄꯗ ꯇꯝꯐꯥꯗꯤ ꯃꯄꯥꯟꯗ ꯆꯠꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯁꯤꯗ ꯅꯦꯟꯁꯤꯅꯁꯨ ꯇꯝꯐꯥꯗ "ꯃꯤꯁ, ꯀꯩꯅꯣ ꯑꯁꯨꯛ ꯊꯨꯅ ꯃꯄꯥꯟꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ? ꯍꯧꯖꯤꯛꯇ ꯃꯤꯁꯄꯨ ꯀꯤꯆꯟꯗ ꯏꯁꯩ ꯉꯪꯉꯒ ꯂꯩꯍꯧꯕꯗꯥꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯝꯐꯥꯁꯨ ꯏꯉꯛ ꯉꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯅꯦꯟꯁꯤ, ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯍꯥꯏꯔꯤꯗꯨꯕꯨ? ꯃꯤꯁꯇꯤ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤ, ꯑꯩꯗꯤ ꯀꯤꯆꯟꯗꯁꯨ ꯏꯁꯩꯁꯨ ꯉꯪꯉꯝꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯑꯃꯨꯛ "ꯈꯪꯉꯦ ꯃꯤꯁ, ꯀꯗꯔ ꯇꯧꯔꯅꯨ, ꯉꯁꯥꯏꯒꯤꯗꯨ ꯃꯤꯁꯅꯤ" ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯤꯂꯝ ꯀꯥꯞꯄꯗꯨ ꯌꯦꯡꯕ ꯆꯪꯈꯤ꯫ ꯇꯝꯐꯥꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯃꯁꯥꯗ ꯏꯉꯛ ꯉꯛꯅ ꯀꯤꯆꯟꯗ ꯂꯩꯍꯧꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯀꯤꯆꯟ ꯂꯣꯝꯗ ꯂꯥꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯥꯒ ꯃꯤꯌꯨꯡ ꯃꯤꯇꯧ ꯆꯞ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯀꯤꯆꯟꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯏꯁꯩ ꯉꯪꯗꯨꯅ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯣꯝꯗ ꯆꯪꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯇꯝꯐꯥꯁꯨ ꯃꯁꯥꯗ ꯄꯨꯡꯉꯛ ꯉꯛꯆꯈꯤ, ꯀꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯃꯃꯤꯠꯇꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯃꯥꯟꯅꯕꯤ ꯔꯤꯇꯥ ꯄ꯭ꯔꯦꯃꯤ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯥꯅ ꯎꯈꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯇꯝꯐꯥꯁꯨ ꯃꯇꯣꯝꯗ ꯐꯃꯨꯡꯗ ꯐꯝꯃꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯄꯅ ꯐꯔꯗ꯭ꯔꯥ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯇꯝꯐꯥꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯒ ꯂꯩꯕꯗꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯜꯂꯛꯈꯤ꯫ ꯇꯝꯐꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯀ꯭ꯂꯥꯁ ꯆꯪꯕ ꯉꯝꯃꯔꯣꯏ ꯈꯪꯕꯗꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯕ ꯅꯦꯟꯁꯤꯒ ꯂꯤꯂꯤꯒꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯟꯁꯤ, ꯂꯤꯂꯤ, ꯅꯕꯥꯅꯤ ꯉꯁꯤ ꯈꯛꯇꯤ ꯅꯈꯣꯏ ꯃꯤꯁ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯔꯣ꯫ ꯅꯈꯣꯏ ꯃꯤꯁꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨ ꯅꯕꯥꯅꯤ ꯌꯥꯗꯣꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯃꯤꯁ, ꯌꯥꯅꯤꯌꯦ, ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯃꯤꯁ ꯇꯝꯐꯥ ꯁꯪꯉꯝꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯖꯥꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯀꯥ ꯑꯗꯨꯗ ꯇꯝꯐꯥꯁꯨ ꯇꯨꯝꯃꯒ ꯂꯩ꯫ ꯅꯦꯟꯁꯤꯒ ꯂꯤꯂꯤꯒꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯤꯆꯟꯂꯣꯝꯗꯒꯤ ꯏꯁꯩ ꯉꯪꯉꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯅꯦꯟꯁꯤꯒ ꯂꯤꯂꯤꯒꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯦꯟꯁꯤꯁꯨ ꯀꯩꯅꯣ, ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒꯤ ꯃꯇꯝꯁꯨ ꯋꯥꯠꯂꯤ, ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯀꯤꯆꯟꯂꯣꯝꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤ ꯑꯃ ꯑꯀꯤꯕ ꯃꯇꯧꯗ ꯀꯤꯆꯟ ꯑꯗꯨꯗ ꯏꯁꯩ ꯉꯪꯉꯒ ꯂꯩꯕ ꯑꯃ ꯅꯦꯟꯁꯤꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯅꯦꯟꯁꯤꯁꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯤꯆꯟ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯤꯂꯤꯗꯁꯨ ꯄꯥꯎ ꯑꯗꯨ ꯇꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯃꯄꯥꯟꯗꯒꯤ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯛꯈꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯔꯛꯄꯗꯒꯤ ꯀꯞꯇꯨꯅ ꯇꯝꯐꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯤꯁ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ, ꯑꯩꯈꯣꯏꯒꯤ ꯀꯥꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯝꯐꯥꯁꯨ ꯃꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯐꯨꯞ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄꯗ ꯃꯈꯣꯏ ꯀꯥꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯒꯝ ꯒꯝ ಲಾꯎꯅ ꯃꯁꯥ ꯃꯇꯣꯝꯗ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯛꯈꯤ꯫ ꯀꯥ ꯑꯇꯩꯗꯒꯤꯁꯨ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯄꯥꯟꯗꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯕ ꯑꯃꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯁꯨ ꯉꯝꯃꯝꯗꯦ꯫ ꯇꯝꯐꯥꯁꯨ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯁꯤꯗꯤ ꯑꯉꯛꯄꯅꯤ, ꯀꯝꯗꯧꯅꯤ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯁꯠꯇꯣꯛꯑꯒ ꯔꯤꯇꯥ ꯑꯃꯗꯤ ꯄ꯭ꯔꯦꯃꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯅꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ, ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯅ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯦꯃꯤ ꯔꯤꯇꯥ ꯍꯣꯏꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯗꯁꯨ ꯇꯝꯐꯥꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯇꯥꯁꯤꯟꯅꯔꯒ ꯌꯥꯝꯅ ꯀꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯦꯟꯁꯤꯒ ꯂꯤꯂꯤꯒꯁꯨ ꯀꯞꯇꯨꯅ ꯄ꯭ꯔꯦꯃꯤ ꯔꯤꯇꯥ ꯍꯣꯏꯗ ꯄꯥꯎ ꯑꯗꯨ ꯇꯝꯃꯝꯃꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯣꯟꯅꯗꯤ ꯔꯤꯇꯥ ꯍꯣꯏꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀꯨꯏꯅ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯑꯣꯖꯥ ꯑꯍꯜ ꯑꯃꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯍꯪꯉꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯕꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯈꯨꯝꯃꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯉꯛꯄ ꯐꯪꯅ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯇꯝꯅꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯉꯪꯉꯝꯃꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯦꯞꯈꯤꯕ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯗꯤ ꯃꯐꯝ ꯑꯗꯥꯏꯗ ꯍꯧꯕ ꯎ ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯁꯤꯡꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯨ ꯐꯗꯠ ꯅꯣꯝꯃꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯌꯥꯝꯁꯨ ꯀꯤꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯒ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯑꯃꯨꯛ ꯃꯨꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯥꯁꯤꯡꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯂꯣꯏꯅ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯑꯉꯛꯄꯅꯤ, ꯑꯍꯤꯡ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ꯫ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯃꯇꯧ ꯑꯗꯨꯗ ꯂꯣꯏꯅ ꯀꯞꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯩ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯑꯃꯨꯛ ꯍꯧꯒꯠꯅꯔꯒ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯈꯨꯝꯖꯤꯟꯒꯦ ꯍꯦꯛ ꯇꯧꯕꯗ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯉꯪꯉꯒ ꯆꯠꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ꯫ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯆꯦꯟꯅ ꯂꯣꯟꯁꯤꯜꯂꯝꯃꯒ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯅꯣꯡꯉꯥꯟꯕ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯇꯝꯐꯥ, ꯄ꯭ꯔꯦꯃꯤ ꯍꯣꯏ ꯇꯧꯔꯒ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯪꯉꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯍꯥꯟꯅ ꯑꯣꯖꯥ ꯀꯨꯏꯅ ꯑꯣꯏꯔꯝꯕ ꯑꯣꯖꯥ ꯑꯍꯜ ꯑꯗꯨꯅ ꯄ꯭ꯔꯞ ꯆꯪꯉꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤ꯫ ꯑꯗꯣ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯍꯪꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ, ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯑꯍꯜ ꯑꯃ ꯂꯩ, ꯃꯉꯣꯟꯗ ꯍꯪꯉꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯤꯇꯥ ꯍꯣꯏꯁꯨ ꯃꯁꯥꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯃꯐꯝ ꯑꯗꯥꯏꯗ ꯂꯩꯕ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯌꯨꯝ ꯑꯃꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯁꯨ ꯈꯥꯡꯄꯣꯛꯁꯪ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟ ꯃꯥꯡꯒꯣꯟ ꯗꯥꯔꯤꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯍꯜ ꯑꯗꯨ ꯍꯦꯛ ꯀꯧꯕꯗ ꯑꯍꯜ ꯑꯗꯨ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯦꯔꯤ, ꯅꯪ ꯂꯥꯛꯑꯕ ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯏꯄꯥ, ꯑꯩꯈꯣꯏ ꯃꯦꯔꯤ ꯅꯠꯇꯦ, ꯑꯃꯨꯛꯇ ꯃꯤꯠ ꯁꯤꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯥ,
ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯅꯧꯅ ꯇꯝꯅꯕ ꯑꯃꯨꯛ ꯍꯧꯔꯦ꯫ ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯐꯔꯦ ꯅꯈꯣꯏ ꯂꯥꯛꯄ, ꯏꯁꯨꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯌꯦꯡꯉꯨ, ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯥꯏꯁꯪ ꯃꯆꯥ ꯑꯃ ꯁꯥꯕꯅꯤ꯫ ꯃꯗꯨꯗ ꯏꯁꯨꯅ ꯌꯥꯜꯂꯝꯕ ꯊꯧꯔꯤ ꯑꯗꯨ ꯏꯄꯥꯅ ꯃꯗꯨꯗ ꯍꯥꯞꯄꯒ ꯊꯝꯕꯅꯤ꯫ ꯃꯔꯝꯗꯤ ꯏꯁꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯏꯄꯥꯅ ꯊꯧꯔꯤ ꯑꯗꯨꯁꯨ ꯃꯥꯡꯍꯟꯈ꯭ꯔꯕꯗꯤ ꯏꯁꯨꯒꯤ ꯊꯋꯥꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏ ꯈꯟꯕꯗꯒꯤ ꯏꯄꯥꯅ ꯊꯧꯔꯤ ꯑꯗꯨ ꯍꯥꯞꯆꯜꯂꯒ ꯊꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯧꯔꯛꯂꯦ, ꯊꯧꯔꯤ ꯑꯗꯨ ꯅꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯝꯐꯥ ꯍꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯃꯨꯛ ꯑꯍꯜ ꯑꯗꯨꯗ ꯃꯦꯔꯤ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ, ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯀꯞꯇꯨꯅ, ꯃꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯒꯤ ꯏꯁꯨꯅꯤ꯫ ꯌꯦꯡꯉꯨ, ꯅꯈꯣꯏꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯥꯁꯨ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯨꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯕ ꯃꯤꯅꯤ ꯍꯥꯏꯗꯅ ꯏꯁꯨꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯩꯆꯥꯛ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯏꯁꯨꯗꯣ ꯀꯥ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯀꯞꯇꯨꯅ ꯂꯩꯃꯥꯏꯗ ꯀꯨꯟꯊꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯊꯧꯔꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕꯗ ꯂꯥꯏꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯃꯀꯣꯟ ꯀꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯊꯕꯛ ꯄꯣꯁꯇꯤꯡ ꯇꯥꯔꯛꯈꯤ꯫ ꯍꯣꯁꯇꯦꯜ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯊꯧꯔꯤ ꯑꯗꯨ ꯃꯩ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯦꯔꯤꯒꯤ ꯊꯋꯥꯏꯅ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨ ꯐꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯅꯨꯡꯁꯤꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯉꯛꯈꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫